PUCL के ट्रिब्यूनल रिपोर्ट को कोमीना लौखिद्रे ट्रिब्यूनल की रिपोर्ट नते जजमेंट सुनते कुकी की यूनियन टेरिटोरी ज़ालेंगम सौगत्पा रिपोर्ट नि हंदक पीपल्स यूनियन फॉर सिविल लिबर्टी PUCL ना फोंकिबा इंडिपेंडेंस पीपल ट्रिब्यूनल की रिपोर्ट अदु ट्रिब्यूनल की रिपोर्ट नते जजमेंट सुनते कुकी की यूनियन टेरिटोरी एम सेमनबा मखोइबु सौगत्पा अमसुंग पुकनिंग थौगत्पा रिपोर्ट नि हाइना कोऑर्डिनेटिंग कमिटी ऑन मणिपुरी इंटीग्रिटी कोकोमीने लाउथोकिबा लोइना रिपोर्ट अदु सतनबा यारोय हाइना फुंदोखरे कोकोमी की कोऑर्डिनेटर खुराइजम अथौबन ngasi पाउमीसिंग दा हाइकी इंडिपेंडेंट ट्रिब्यूनल की रिपोर्ट अदु मपुंग द येंगबदा इरांग लोइसनना मतंग दु लेताबा हंजलहन मणिपुर द इंग तपना लेमिनबगी मातेंग पांगसिनबा मानदे काउथोकना रुवा तानथोक्रबा हाना सुनबगी थौदोकसिंग अदु खंगनक नक्सिन हंदुदा मिसिमिनागी ट्रॉमा अदु अमुक हन्ना थोरक हन्नबा ओइना तवी कुकी सिन नार्को टेररिस्ट कंगुना डिमांड तौरिबा सेपरेट एडमिनिस्ट्रेशन यूनियन टेरिटोरी गुम्बा थवोंग हेना सुमहनबा ओइना रिपोर्ट अदुन उली असेंगबा मयाम अमना थैरगा मैतै मियाम बुलानु हन्नबा अमसुंग एंटी नेशनल ओइना मालेमगी मियाम द हन्नबा थवोंगनी मैतैना कुकी सिंगबो साथीना ओटपी बा अमसुंग नहेटपी बा ओइना रिपोर्ट अदु उली अदुगा कुकी सिंगबुना कंखटलगा थमी हाइबसि मयेक यामना सेंगना उबा फंगी महाकना मखाता ना हाइकी रिपोर्ट अदु मणिपुर इंग तप्पा पुरकना बनते अखोय मसेन पुनसिन अदुना इंगना सिकना नुंगसी चानना लैनबगी वखलोनसु ममी अमता तादे मसिदि कुकी की प्रोपेगेंडा की डॉक्यूमेंट सेरोन अमखकनी तोखाई तनिंग कंगुना प्रोजेक्ट ऑफ सेपरेट एडमिनिस्ट्रेशन ज़ालेंगम की एजेंडा अदु पुकनिंग थौगत्पा रिपोर्ट नि लमाई सद्रुक कमौद्रागा मरी पानबा रिपोर्ट अदुदा अरानबा सेमजिन सजनबा मयाम अम यावी हाइबदु ताकलादुना महंगना हाइकी ट्रिब्यूनल की रिपोर्ट टी हाइरगा इरांग असि इम्फाल लगे हौबनी हाइना पल्ली मैतै सिंगना कुकी सिंगबु इम्फाल लगे तानथोकपा हौरक पनी हाइबसिदि सामदा साम लाली इरांग थोरकिबा अदु नुंगथिन पबोपतनी मदु सुसुरासानपुर दगे हौरकिबनी रैली अमा चटलबा मतुंगदा फाकाक्सो इखाइरोमदा फुमजिल लगलगा युममै ngang na thakibada social media da hojiksu adum uraga leiribani magna haiki imphal da leibak asigi vice president Jagadip Dankar lakpagi yamna inga sikna adum lei law and order da akaiba karisu leikide surasanpura thokiba thodok sing adu da maram oiraga numidang wairam da irang khara lakpa hawi haibadi yai report adu da yauriba wafam amasu yaningdaba phongdokladana khuraijam athobana haiki manipuri high court amana STP na High Court na STP na naba hairakpadagi irang adu thurakibani haina amuk palibadasu aranbani High Court astigi Justice Siddharth Mudul na Imphal dagi hankraba tungda kayar hanno wafam adu sengdokrabani madudi High Court na government da STPU haibagi order amata taba ngamba nate amasung madu haikibasu leikide matam sangna India government na thafam thokpa ethnography की report अदु state ना था को हाइबंग खक्तनी मधुन ST फंगबगी लंबी नते अदुबो report अदु दि मधुगी इरांग हौखिबनी हाइने पंचिल्ली अदु मुक्ता सेंगना अरानबो वफम अमनी पेज नंबर 22 दा यावरिबो वफम अदु सिंगनारुदुन अथौबना हाइकी de facto ethnic partition ama leire kuki ga maitai ga tokhai na leinare hain udana bo honei masigi malem gi miam da kuki haiba ama ga maitai haiba ama ga khaidok laga ikhoi si tongan na hojikti leinaraba setat narak kangbu amani amasung lam yenarabani haibarom da puhali masima kuki narco terrorist gi propaganda makhal amasung propaganda adubo makoina report asina insilakpani popi thabagi matang da report adu da hairibo wafam adu kuki singbu kangkhatpo oina tawi makoina yamna sambu wahi malhallaga maitai su kuki su naga su popi di adum thai haiduna pulap oina manhanna ba honai tasengbadi manipur da popi thariba si kuki singna namna tabal lamgi saruk singi manung da sada 95 romni mahakna makhata na haiki report adu da lamai sa marum di arambai tengul amusung maitai lipunsi panda yadaba dauna tawi मखोइना नोंमै पाइरगा कुकी सिंगदा मिहानि पुनसा थाबु ओइना उहन्नब हुनै आराम बै तेंकुल अमसुंग मैतै लिपुनना मैतै gi lamngak laga lei aduga kuki gi lamsingda keso gomba kharna ngak I hairaga RTLF natragana kotu natragna kuki M16 paiba AK rifle paiba terrorist sing adudi losilli maram aduna social activist ukil Supreme Court ki retired just amasung masak naiba miyo kaya gi mingsin narga kuki singi demand maram sai haiba utnanaba report amani haina maral siki कंगलुक मसेन थाजना द्रिबना मणिपुर इंग तप पुरकपदा मतम संखिबनी संगमा मणिपुर दा लुक कंगलुक की हाना सुनबगी थौदोक थोकबगी सांग हंथरकलबसु कंगलुक मसेल गी मरकता थाजना द्रिबा मरम स्टेट असिदा इंग तप फिबम हंजलहना बहोनबदा मतम संखिगनी हाइना नेशनल पीपल्स पार्टी की प्रेसिडेंट सु ओइरिबा मेघले की चीफ मिनिस्टर कॉमरेड के संगमा ना फोंदोखरे न्यूज़ 9 दा पिबा इंटरव्यू अमादा महाकना हाइकी मणिपुर दा हजिक थोकलिबो वाथोक असि ख्वाइदगी लाइबक थीबनी हाइना लौफम थोगी स्टेट अस्ता कंगलुक मसेन उंखनादुना लागलिबसे मतम कयागी ममांगदगिनि हाइबा पुंगनमकना खंगनरबो वाफमनि कंगलुक की हाना सुनबा अमसुंग उंखनबगी थौदोकसिंग मतम साना लाक्सिन खिदबदगी मतंगदा hangbo wahang amagi paukhumda mahana kanagumba amatabo haktingnana maral siba wafam phangdokide adum oinamak matam sana mathau taba section thaurang sing lokhalam labadi phibam asi yauna khudong thiningai oiba thaudok sing thoklam loidabani haina panki hojingmaki oina hana sunubagi thaudok thokbagi sang hantarak labasu manipur ing thapa phibam mapung phana hanjilak le haina loba yadri
state asida khundamin re tongan tongan ba kanglu pur singi marak ta amana ma utha jaba tham narak laba matam de ingta perfume tham na hanjila kani haujuma ki oina de manipur da mahausa gi fibam hanjilak le haina loba yadri luraba tan pham asida khwaidi gi maru oina lakhut ka da thaurang de manipur da khundamin re tongan tongan ba pur singi marak ta amana ma utha jaba tham na ba gi matang da mathau ta ba thabuk thoram sing pai khat pani haina so mahak na makhata na Prime Minister manipur da lakani haina re basi tha jaba wali mega sandra September 3 Prime Minister Narendra Modi Manipur lakpa yai haina ngang nervista jab wali haina Manipuri Pradesh Congress Committee ki President Kaisam Megasandra na phongdokre Indian National Congress ki grassroots voluntary organization am oiriba seba dal linkhalam badda NS Hardika laikhidabagi sahi yankai surakpagi ningsing thorom da mahang wafamasi phongdokibani MPCC amadi Manipuri Pradesh Mahila Seba Dal na sindunanga si Congress Bhavan da pangthokpa thorom adu da Manipuri Mahila Seba Dal gi President Lairik Yengbam Joymala amadi MPCC gi thopuba kaya su saruk yaki Sajiwa Relief Camp da laiba IDP ama handak suicide tawduna sikiwi matang da kaisam Megasandra hai Manipur ing tapa phibam hanjelagle haina Union Home Minister Amit Shah na phongdokli basi aran bu wafamni housing maksum yai kaya marom irang asigi saitheng phangli tongan tongan ba relief camp da sangjafam loduna leiriba miyoi sing mayum da hanjinna ngamdri December tha fawbagi manung da IDP sing masa masa gi mayum da hanjil hanna ba honagani haibagi thausil khumang chausin ba ude People's Union for Civil Liberties ki report misang mikhai naiba wafam phongdorok pagi matang da Congress Party gi maikei gi irang asi nakal amana hawi na tragna haude haiba wafam phongdok pa leite adum oinamak BJP lengang ni irang asi loisin gadabani masagi kana gadaba yenglaga pangang tangang butok piro Joy Chandra Konthaujam Masai kana gadaba yenglaga ima leibak yonba amadi pangang tangang bagi thawong tokpiro haina Justice Committee on Anglo-Manipuri War 1891 Martyrs and Freedom Fighters of Kanglaipak Manipur gi Chairman Joy Chandra Konthaujam na phongdokre Manipuri lenga ke Agriculture Department amasung Imphal East ke Sadar Hills manung sana leiba Laikot Village ka khusam naduna pangthok farmer training cum seed distribution program the chief guest oina wangang badam hak na wafam basi phongdokibani yelhumi singi marakte anti Manipuri oiba yaurok labadi leibak miam ngakpi pham thokte haina parladuna mahak na haiki Manipur thok level lan asi Manipur mase tahan ge hain thokalak pani ima leibak kan ge hair padi thawna phana mayok na bagal loina na aran bani haiba ngambagi thawna leigedabani lamdam sida thok level lan asi gi maram da mamut tana khangdaba sing na aran bu yumpham oiraga report tawbadi ngasi di malem gi miyamna aikoi bulan uhunabagi masak oire haina palladuna mahak na haiki authority na tabasing na report pibagi wakulon thadukla si India gi thausilna thogalak palan asidagi ima leibak kanjana pa miyam pumna makmit mai pangba matam oire mipum khudimuk na subunom bagi haina bi thambaga loina mapandagi sanglak pamiyo sing na Manipuri kaithal paisen na hot na ragle basi thingna na miyam punna hot na binarasi pothok marangkai na pothoklaga sinjak tumi paldang da iramdam ohela si sinjak tumi pal tang libasi Manipuri leina ba department amati laumi singi asoi bana oiramle wadana sel pining bagi wakulon thadukna pothok marangkai na pothoklaga sinjak tumi pal tang draba matam da nungai yai fu lamdam amu henbungam gani ngasigi thorom ada law sangam humdra da sagol hawai thanana maru amasung hawai na singbol laumi singda lem na yenthokki lambi fattabane miyam da sahi khudingi lupa crore ama aremba da sading ta holle Prem Kumar Manipuri gi yamna maru iba lambi paring am oiriba mayai lambi gi mafam kaya da pothole masing khangdan leiba masung ka hena lambi fattabana maram oiraga miyam da sahi khudingi lupa crore ama aremba da sading ta holle haina lambi paring asigi naget ta leiriba miyoi singna phongdoragli Imphal West ki hyang thang da leiba sing tham Prem Kumar ko ba miyoi amra pawmi sing da unaba ama da hiking lambi gi phibam fattabana maram oiraga gari thawbada thaw hena sahan baga loina gari yaraktabadagi semjin bada selka hena singjele National Highway 137 gi kai sampat junction dagi na hyang thang phawbagi kilometer mapalum sang lambi paring asi yamna maru iba lambi ama oina lawnari mongsangai langthabal hyang thang samuro wangkoi amasung mayang Imphal da leiriba miyoi singi damaktadi lambi asi yamna maru iba lifeline ama oina lawnari bani National Highway gi thakta upgrade tawkrabasu lambi asi gi pibam ka hena suksilakpaga loina mafam kaya da pothole masing tingam tana leire International Roughness Index ta masagi laifam thokpa sangdagi saruk mari hena phibam soksille lambi gi nak yat ta leiriba miyoi kharna sa thariba survey da lambi phatabana maram oirga yumthong lising tara taret ka sani da sauna khudong sa ta mayuk na halle hairi survey adugi matung ina lambi paring asigin nakal yet oida khundariba yumthong lising ahumga samri ga nifuna gari leibaga loina na hairiba imung sing adugi sada marphudi kangkhung ani panba gari lei amasung sada kunda kangkhung mari panba gari lei lambi gi phibam phattabana maram oiraga gari thawbada thau sabagi sang hengal handuna sahida thau liter lising humpuga ni pan hena sahalle World Bank gi STM4 model season anu sathaki survey da miyamna lambi is gari thawbada Thawsab ki sangsa da 15 rom hengat halle hairiba chapsana khangbangam ki lambi phatabana maram oiraga gari yaraktabadagi semjin bada sahi gi oina lupa lakh kuntra ga mari arem bada sading to hole thawsaba hengalakpa amasung gari semjin bada sangliba senpham asi sahi gi oina saurak na lupa crore
ama romni haina paumisinga unaba aduda singkham prem kumar makata na phongdokhi state child policy leitabana angang sing suicide tawbagi sang wang khalaklei matik saba state child policy leitabane manipur sahi nauriba angang sing suicide tawbagi sang wang khalaklei haina manipuri commission for protection of child rights MPCC argi chairman kaisam pradip kumar na phongdokhi hiramasigi matang da thador notification aman high state as sahi nauriba angang amasung inkhalakliba naharul kaya suicide tawbagi sang wang khalakliba sinungnang bapungningai ni Bisnupur district khatta thani gi manung da suicide tawbagi thaudok hum thuki mapung phaba state child policy ama semdriba makai de angang sing gi right kamari lenana thabuk thorum sing mapung phana paikhat pangamloi kumja 2020 da phongkhiba amasung kumja 2025 ki march ta nauna semdok sadokhiba draft manipuri state policy for children gi matang da ngasi phabo lengak no notification thok tuna matik saba thaurang laukulak ta banung pukningai ni haina notification asina phongdokling matik saba thausil leitabana angang sing gi right mapung phana phanghan bangamdre haina palladuna notification asina hai sahi nauriba angang sing maru oina internally displaced person khunai gi so thawraba kanglup covid-19 gi saitheng phanglaba sing kanglup ke hana sunaba da awaba nanghlaba sing amasung sel thumgi khudongsa da mayuk nariba sing da pukning wakhal gi oiba awaba kaya mayuk nahle maduna maram oiraga suicide tawbagi sang wang khalakle manipur da handak ta thokiba suicide ki matang da notification asina hai haukiba july thada masagi sahi tara humdoi khak ta ngairiba IDP nupa masa ama school gi boarding da siduna leramba thingnaki August 3 ta moirang khuiru makha lekai digi masagi sahi taraga manga rom suraba nupa masa ama mayum da thawi yanduna siramba thingnaki August 19 dana thamna pokpi da class 9 tambada ngairi binupi masa ama mathanta sijaramba thingnaki social media da taisa da photo upload tawi haibagi matang da nupi masa ama su mathanta sijaram khibani haina singnari pam aduga mathangi update asna kanglai pak ke punbo kholaw digi rukhsarake Burma gi CDF plan hobada yawba kuki macha ama ngasi junta gi attack ta sikre haina phongdok pire